मैं आपको जिक लेजर से इम्फाल इंटरनेशनल एयरपोर्ट में सी से मैं हम होगी बा कोई मे की तांग तरादा कोई मणिपुर दगी इरमदम सिदगी यारिपोक याम दे मथक लेकाइदगी BSF कंसेबल ओइजबा आइगी इनाव हाइतारे कोई की मखानी दीपक चिंगाखम अथौबा मा चही कुमाथोय कुमंगा खता सुदंगाई बनिको मा की थवा याउद्रबा हकचांग मसी से हुजिक से इम्फाल इंटरनेशनल एयरपोर्ट हुजिक यौरे माय फोटो से लेरेको ICT दीपक चिंगाखम 07 बटालियन BSF मागी थवा याउद्रबा हकचांग सिदा लेरे मैम इरमदम की दमकता हाइदी इमा लेबा हाइतारे इरमदम मणिपुर से इंडिया दा तिल्लुरबनिना कोइदी इंडिया हाइबसिसु दुम अखोइबु ngak sanbiribani haina khoisu angamba thakta dum kai hani respect utlaga akhoi gi damakta khoi gi ya jise newa kata ni kan kudum chate ko Sida thoba Deepak Chingakham chahi kumar ta suriba inau sigi thawai outra bhakchang mayam Imphal International Airport sida BSF ki Jawan Singh adai topa koi mafam sig official sing hai tare koi mayam sina koi mafam se OP bagaloina na koi salute pi na bagi dama grand salute pi na bagi dama hoji thaurangli koi na taza ba information da koi governor honorable governor so koi honorable governor sir Ajay Kumar Bala so lakani hai bagi koi da koi pau phangi somna kandala isna mahaki thawai yaudraba hakchang oiraga somgi akoigi awang thangba maikai sidana akoigi imung manung gi miyoi sing laikai gi miyoi sing maroina yaripok yambe matha laikai gi amadi mai laikai awang laikai punna maikai yadongi praja miyamna laikhidraba inau sigidama akoi aroiba mathau mangam pangthokpa amadi mahaki thawai yaudraba hakchangbu lowba lakpagi mamini miyamda koina share tawjari base aduga mayam saisa tawdoise koigi aina sum khangjaba knowledge ta basic pe Jawan Singh aduga topa security forces ki koi Jawan Singh na mafam se tangai fadaba koi tribute floral tribute hai tare laigi oiba adai di tangai fadaba floral tribute pi bagalena na atopa topa salute kaya kya ma koi pangthokani haibagi koi da pau phangi adu mayam su ningsing ba base koi operation sindur gi manung chana megi tangta tarada koi kai hani cross border firing hai tare Jammu da cross border firing gi thodo amada koi iramdam sidagi koi BSF ki constable oin changhiba 2021 gi koi kai hani fresh candidate oina changjaki bani hai tare Deepak Chingakham se SSC GD tharaga masa se exam tharaga hai tare SSC GD tharaga matungda masa se koi BSF ta direct recruit tau gimni selection tau gibani hai bagi paujel sisu myam inform thamjage duga mahaki imung manung mahaki apokpa leiri mahaki apokpi leiri मखोय अनि थोदोपा थबक तौदे हाइना सो खोइदा ताकपिरक पलै अपोक पमपा से मतममदा खोइ मसा कलिङै मतमदा खोइ चेक सुबगी थबक युमगी मिस्ट्री ओइबगी थबक तौरमे दुगा अफंग अफंग थबक हाइता मिस्ट्री गी ओइबा सेम साबगी थबक से तौरमे हाइदुना सो खोइदा ताकपिरक पलै दु हौजिकति मसागी हेल्थ कंडीशन याकी तबना मरम ओरगा मसा सोदरकपा ahal oisalakpana maram oiraga hojikse thaba ingkhang suba ngamdaba yumdagi thabak sa thokpa ngamdabagi fibam larakpasina apokpiba masu yumda thabak se dum kemta tawdabida yumda koi yumgi koi thaba ingkhang macha macha suraga housewife oima chamchamna laibani habasi imung manugi miyoi sing amad laikai miyoi sing nai koi da phongdor ke sulai aduga mayam thamjaning basi aigi inaw mayam mangda uchariba city Deepak Chingakham 07 battalion BSF ki koi gi thona lairaba koi gi inaw sina India gi ngam khaida Pakistan ga lanthengna nam khona matamda iramda Manipur sidagi so khoi su saruk yari haibasi khoi yamna mayek lana khoi utkhiba adugumba khoi thodo amani haina khanba yaraba thawai hakchang
ยาวนะคนอะไรกันมาคีเซอร์วิสไลน์ดะดิวตี้ไลน์ดะมาคีทวายนะปนท่าอุดปีละกันคุยรำดำสิ่งที่ทำมาแต่คุยมณีปุรสูอินเดียงักปัตยาวรีคุยรำดำนะคุยว่าตาคุมาทำแต่ส่วนคุยที่อิชากิไลน์นะดิวตี้ดะอิชากิดิวตี้จัดนับว่ากิดมาคุยทวายหักสังยาวนะคนนั้นดูนะคุยหลากลีดูกันตัวผมทบดิวตี้สิ่งตัวกันนี่ให้บางทีอาจจะปะฟิลิปอามาเล็บขีบะบางทีอินเอาสิทธิดิปักมาฮักกีมาฮักนะทวายกระทุกขีบะสนิรำดำมาสิ่งที่มันก็ดีย้ำนะเจ้าบ้าคุยไก่ให้นี่ย้ำเจ้าบ้าคุยยามดำสิ่งไม่นี่ให้นะคุยนะสจทุกชนิดไงนี่แม่เราสู้กันสิโปรแกรมมาสิบุคุยยังบิริบเช่นเราสิ่งนะแชร์มั่มตั้งที่ตัวบิรามูอดมกิดามะไอ้คุยกิดามะมาดีอินเดียกิดามะคุยทวายนะปนท่าปีกระบะอัฐบะอาศัยกิดามะแต่คุยนะสู้คุยกันนี่อีกใครคุมนะวุฒิมินาบอยนะโปรแกรมมาสิแชร์ตัวบิรามะคอมเมนต์เซกชันดามาฮักกีทวายเมริลนะอิงนะสิ่งนั้นมาพูดกันฟังดาคุยไล่จารุนบะกิดามะแม่นะแชร์ตัวบิดนะปุ่นิ่งทอดปะวะให้อิมุมนุงกิมีไว้สิ่งดาคุยไก่ให้นี่ปุ่นิ่งทอดปะวะให้สิ่งคราๆนรกนะทำบิรามูให้บาสีสิ่งเมทริกสิ่งไม่ใกล้ที่นรกนะทำจารีลอยนั่นนะแม่ได้ให้จันนิงบาสีไอ้กี่นาวดิปักจิงอาคำสีมาฮักกีอิมุงมนุงสีมาฮักกีเซลทบปะถอยตรงนั้นเลยแต่ว่าให้ดิมาคิมานาวปะนาวบะกบะมันเลยนาวบะจิงอาคำมันจะให้มาฮักสู้ใช้คนนี้ถ้วยกุมาถอยคนนี้ถ้วยก็จะสู้ตั้งไงวันนี้นาวบะสิสู้มาฮักสู้ฟุตบอลสานแล้วก็เด็กยมสิสู้ให้ดีไก่ให้นี่มาสู้ปราบปูมักษณะแต่ว่าดอกงางสู้ไอ้จารีมันมาเริ่มนะมาฮักสานเอาคนนั้นบะทวายเอาจับปะแล้วก็ดิปักสินะมารู้นะมาฮักกีมามาดีมาปะมาดีมุงมนุงกีมีไว้สิ่งมาฮักนะอาดคุยกีจมูดะมาดีสมัยนั้นดิวตี้ตาแล้วก็ให้ตาก็ BSF จาวานะมวยนะคุยจมูดะดิวตี้ตาเรามาตรงดะคุยฮันตะกี้ไลบักทีบะทอดกอดุดะมาเลยนะ RS กุระเซกเตอร์ให้ข้างนอกวิริบะจมูกีมาฟังมาสิกี้ไลบักทบปะไลบักทีบะทอดกมาดะ cross firing ให้ตาเลยคุย border ดะกับนาบดะคุยปากีสถานก็กับนาบดะปากีสถานก็นงไม่มารู้นะคุยกับปักปะดะกี้มาฮักกี้ฮักช่างตะปานมันน้ำมันมวยแล้วก็คุยเฮากีบะมีกี่ตังตาเซตเตอร์เดนโนเมทางจอร์มิสิตามาฮักกี้ฮักจังดะนงไม่มารู้ปานกี่ให้บกี้เป่าสิสุพังนี้ดูกัน struggle ตัวเลยมาฮักเซ่ให้ดีไลค์กันนะเลยไลค์กันนะเลยมาตรงดะนงอาแล้วก็ไม่ยามนาดี Mother's Day ไม่ยามนาดีมณีปุรสินบัตุงนามาดีมาเลมสินบัตุงนาปังทุกลิบะ Mother's Day ให้นะคุยไม่ยามสินบัตุงนาปังทุกลิบะนุมิตอสิดะอิมาเลบากิดามักไอซูไม่ยามกิดามักอิมากิดามักอิมาเลบากิดามักทวายกระทุกละกี่ให้บกี้คุยจังเราบนทองนาดูอุลลัมบกีเป่าเสียแม่เราสุดทำเสกมาหักนั่นเลยคิดว่านุมิตอาศัยมาเดสเดตาบันนี้ให้บัดนี้11th May Sunday นุมิตตาบันนี้มาหักนั่นเลยคิดว่านุมิตอาศัยอายุอังเงินบัดเลยคิดว่าบันนี้ให้สุดทำเสกดูมาหักกิทาวนาลิงเจนดูมาหักหิงลิงไงมาตำดามาหักกิตัวพงทุกปะนุปะทุกปะดิวที่สิงตรมบักขักตนะตนะอิมุมนุกิมีไว้สิงบุคุยการีดาสวยคิดว่าเกหักมาหักกิว่าอปกปีมามาดีมาปานะคุยส่วนนู้นเลยครับก็สมหักกิพังจรักปัตตุลบนะอิมุมนุงสิรันตาวจารัมบัดีให้บัดสิมายามอิมุมนุกิมีไว้สิงนะมาดีอนักปมีไว้สิงนะคุยดัตตัมบิรักปัตตะกีขังจาบันนี้เอาสิกสิมาหักกิเลยคิดระบะคุยหักจ้างกีมาทักตาคุยอินเดียกีแฟลกก็ปีบะคุยคุยบัมอุริโดยนั่นนะ BSF จาวานสิงนะมาหักกิตั้งไอ้ฟัดดะบะคุยทับกทารมสิงปังทุกนั้นนะบกิตามอดิเซมาหักกิโฟโต้เซมันจริงบะโดยนั่นมาคุยเซมบะสาวบกิทับกจัตทวีบกิมามีคุยนักอุบฟังกีก็ปิดสิกันเอาituพวกปีละมาดมจ่าไอ้สิไมโครโฟนแต่จากมายามซุ่มเอาว่ามาดมมายามซุ่มตันมาสิเอาว่าตั้งพวกเรามาดมจ่าไว้ด้วยนี่ก่อนทำไมตัวอีดิปักเซดมจ่าMam, aku kita waktu di Mayang. Matang nalai baisane, Mayang kita tuh keraba tu. Mama, papa, aku itu di yang nungayong dia. Mati matang naju leben kiba sukang dah bene, masa mana aku yang nung siru na tahu. Mana ingin ngai jadi tuan saya di mingsan minggu pame. Ay nubawi patapag tahu kata mi ay rame. Mana cukup na sama kali aku sih mah. Aku ini orang pacinang cesol lagi tuan saya aku iwati nu. Mana irang tuh kata menumit tuh ki nungguin pung abum ani makai apa saya menau buat sama yang video konten orang betulnya konsen juta gitu ujung gitu. Idon nang pairo ay baday nang matang sa na pun tore nang na idon na tapak sila ka to tore nang isa to wari sa na papangog dia yang pente mano basama na ko tinong loy na papon na yang ame isa na sumay do ka tapak iway na mane nong at mana ko ina kuntiti na sa iba matam do waro ko sa wala yun de
อีสาสมงอกที่เป็นเนี่ยมาพวกช่วยอันพ่อเป็นไหนมาเท่านาสู้เลยเป็นเนี่ยมาสิอามาก็จะมาหนุ่มชีแต่เป็นลิ้นจะเลยเตะ ยมสายยมกียมสวายให้กมานะพอตัวเราเป็นยมปุระเมสให้ด้วยมาตั้งสุดตั้งคน ปุระเมมาเนี่ยยมปัจจันปุระเมมานอกว่าอะไรที่ตั้มมาสู้แต่ว่ากันก็สู้ฟังคำเดียวตุ้มมานะปุระก็มาก็มาป้าก็ว่าก็อีมึงมานุ่งปุ่นอะไรนั่นสิละมันเนี่ยมานะยังมาที่ยังนุ่งมาก็มีเยอะว่ามาเต็งสุยังปังอ่ะมีชาโต Apo pili karma mong dalay di hosi se ma se ya. Kare. Ma apo pise karma mong dahay. Ma to chip jali tong kasi kang masagi ni kalaga ngarang de koi masala ru jera ra karam monda ngakali tan ana bzo re mama di taza de sum kangkhala kan ai ba gidi taza de mama di masagi wa kan sa ba tak ba karin ta sang re mama koi su kang de mama gi mata u ye ngadra isa sina tumai do ro kang ngadra koi amata sarang daram kang re isa udri bukti koi isin la bu tana tri ngasi pa bo manau pa pangi maya udri buk sak saroi na pikra ba manau ma gura gi machan pa manung ti gi poro pu pa manau yaw re adu yaw ri kai su ma di sak cha di mana pa na thing na la su Yaw ngang do kai le. yaw ro ki bane mang da da udri buk sak saroi na ma yaw ro ki bane mana chuti do lo pa ko dingi manau kwa du lo pa dum chat pa ne nan mai da da si re ai ba de gi ma u ji bu cha nga si ko ta ti sak cha ko mu cha gi ma da da lo chan na ba ne na Yaw ngang do ka kunde. Mayam yang ngang ni pora kan ai ba ma ya de ma chen thu re ma da da lo cha ka ne na da ka da nang da Pamo padan mana la ko matam na mana wa ji tum ma lai ra ju mana sing to ga da chak cha gi nang chang wa na mana pomi na thamak ju mana ma ye tarak pa ma kha man haung do na mana lu na sa na tam ba ne loi na ba Yang menteri ngai da mana na kula sara koi ki saru yaw kre nga noi di amuk thong ma chawai ram ne isa da ba bo yam chaw ba ne Ito lagi bungo Yom sa se kamay to wi. Cha no pale. Kamay to wi ma se. Mana sa gaw sana ma dun da koy nang gaw sana no hada. Idon sa ay gaw sana ba para mi. Ingaw na ay ba na koy nang gaw ma dun da ingaw sana ba para mi yan yan tara mi na mana. Na pena peta. Jangan lupa berhenti malam. Nanti tahu nih kang tapi dah cengang dan apa. Ini saya antara miko, kau antara miko kan. Nama nang mata saya minang tahu nomi. Ini saya yang tare. Kau antara yang mana? Diba. Microphone mo po. Dari jangan ini pun lay ra ko mu lay ra paisa ka pa kya gaya ro ye
Nangdadaan ang mundo ko mong kaibigaroy. Puni pong mga kaibigaroy kasi Nada, ay tres lairoy ay raroy kasi Loy ay nangdadaan isang tamurang aro. Idon sa akin mo, lahay na manggo. Isa di po pag-imayan, gray. Isa di po pag-imayan, gray. Ibong mo, idon sa akin dito. Ang haptiba lang mo. Kanap si idon sa akin kanay. Siyansalang idon sa saklog taging halasay ng mo. Idonay mo. Isa dilay mo po na. चलो तीन होने दो हाँ Kakain ako pa nilip ko na kami. Kakawa!
नीचे रखो नीचे रखो ऊपर दे दूंगा ऊपर वाला दे दूं ठीक
please announce everybody to organize chắc chắn rồi cái nhang chắc एसओ साहब कहाँ है? एसओ साहब सभी आगे आ जाओ। एसओ दे जाओ इधर। आप लोग आगे आ जाओ। एसओ दूसरे गाड़ी थी
ꯌꯥꯝ ꯁꯤꯒꯤ ꯒꯥꯔꯤꯁꯤꯗ ꯊꯤꯟꯈꯤꯗꯣꯏꯅꯤꯀꯣ ꯃꯍꯥꯛꯀꯤ ꯄꯣꯛꯅꯐꯝ ꯑꯣꯏꯔꯤꯕ ꯌꯥꯏꯔꯤꯄꯣꯛ ꯌꯥꯝꯕꯦꯝ ꯃꯊꯛ ꯂꯩꯀꯥꯏ BSFꯀꯤ ꯒꯥꯔꯤ ꯑꯣꯏꯗꯣꯏꯅꯤ ꯍꯧꯖꯤꯛ ꯁꯦꯂꯨꯠ ꯄꯤꯒꯗꯧꯕ ꯉꯥꯏꯕ ꯃꯥꯜꯂꯦ ꯑꯩ ꯁꯨꯝ ꯈꯟꯕꯀꯣ BSFꯀꯤ ꯖꯋꯥꯟꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯄꯔꯦꯡ ꯄꯔꯦꯡ ꯂꯦꯡꯉꯦ ꯑꯗꯨꯒ ꯁꯦꯂꯨꯠ ꯄꯤꯒꯗꯧ ꯃꯥꯜꯂꯦ ꯍꯥꯏꯗꯤ ꯆꯠꯂꯝꯗꯥꯏꯒꯤ ꯍꯥꯏꯇꯥꯔꯦ ꯃꯍꯥꯛꯀꯤ ꯗꯦꯠ ꯕꯣꯗꯤꯁꯦ ꯍꯧꯖꯤꯛ ꯁꯤꯒꯤ ꯔꯦꯗ ꯀꯥꯔꯄꯦꯠꯁꯤꯗ ꯄꯨꯊꯣꯔꯛꯑꯅꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯒꯥꯔꯤꯗꯨꯗ ꯍꯥꯞꯀꯠꯈꯤꯗꯣꯏꯕ ꯑꯗꯨꯒ ꯌꯥꯏꯔꯤꯄꯣꯛ ꯇꯝꯅ ꯄꯨꯊꯈꯤꯗꯣꯏꯅꯦ ꯂꯝꯕꯤꯗ ꯃꯌꯥꯝꯅꯁꯨ ꯄꯨꯊꯕꯤꯔꯛꯄ ꯃꯇꯝꯗ ꯂꯝꯕꯤꯗ ꯂꯥꯛꯄꯤꯕ ꯃꯇꯝꯗ ꯃꯌꯥꯝꯅ ꯊꯧꯅꯥ ꯂꯩꯔꯕ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯆꯤꯡꯉꯥꯈꯝ ꯗꯤꯄꯛꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏ ꯂꯝꯕꯤꯒꯤ ꯃꯄꯥꯟꯗ ꯑꯩꯈꯣꯏ ꯂꯩ ꯆꯥꯏꯕꯤꯕ ꯑꯃꯗꯤ ꯄꯔꯦꯡ ꯂꯦꯞꯄꯒ ꯃꯍꯥꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯤꯕꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯃꯔꯤ ꯂꯩꯅꯕ ꯀ꯭ꯂꯕ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯄꯥꯏꯈꯠꯄꯤꯌꯨ ꯍꯥꯏꯗꯨꯅ ꯁꯤꯒꯤ ꯃꯦ 36ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯛꯆꯔꯤ ꯑꯗꯣ ꯍꯧꯖꯤꯛ ꯂꯥꯏꯚ ꯊꯥꯖꯔꯤꯁꯦ ꯑꯩꯈꯣꯏꯅ ꯑꯦꯌꯥꯔꯄꯣꯔꯠꯁꯤꯒꯤ ꯍꯦꯛ ꯀꯩ ꯍꯥꯏꯅꯤ ꯂꯥꯟꯊꯣꯛꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯂꯥꯏꯚ ꯂꯣꯏꯁꯤꯟꯖꯔꯅꯤ ꯊꯣꯛꯈꯤꯕꯒꯤ ꯇꯥꯟꯖꯥꯗꯨꯗꯒꯤ ꯑꯗꯣꯝꯅ ꯂꯩꯒꯗꯧꯕ ꯃꯐꯝ ꯍꯥꯏꯇꯥꯔꯦ ꯆꯥꯎꯔꯥꯛꯄ ꯀꯌꯥꯝ ꯀꯨꯏꯅ ꯆꯪꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯍꯥꯏꯐꯦꯠ ꯀꯥꯎꯟ ꯇꯧꯕꯤꯔꯒ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯋꯥꯏ ꯀꯠꯊꯣꯛꯈ꯭ꯔꯕ BSFꯀꯤ ꯖꯋꯥꯟ ꯑꯣꯏꯕꯤꯕ ꯑꯩꯒꯤ ꯏꯅꯥꯎ ꯗꯤꯄꯛ ꯆꯤꯡꯉꯥꯈꯝꯒꯤꯗꯃꯛ ꯇꯉꯥꯏ ꯐꯗꯕ ꯑꯗꯨꯒꯨꯝꯕ ꯇ꯭ꯔꯤꯕ꯭ꯌꯨꯠ ꯑꯗꯨ ꯎꯠꯃꯤꯟꯅꯁꯤ ꯄꯤꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤ ꯁꯤꯡꯒꯤ ꯃꯦ 36ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯅꯣꯂꯨꯛꯅ ꯊꯝꯖꯔꯤ ꯃꯌꯥꯝꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ BSF ꯆꯪꯕꯕꯨ ꯑꯣꯏꯔꯁꯨ CRPF ꯆꯪꯕꯕꯨ ꯑꯣꯏꯇꯥꯔꯁꯨ ꯑꯦꯅꯤ ꯖꯋꯥꯟ ꯑꯃꯅ ꯆꯪꯕ ꯃꯇꯝꯗ ꯃꯌꯥꯝ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯃꯤꯡꯆꯠ ꯄꯨꯔꯛꯀꯅꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯅꯤꯡꯇꯝꯕ ꯉꯥꯛꯀꯅꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯄꯒ ꯂꯥꯟꯊꯦꯡꯅꯒꯅꯤ ꯍꯥꯏꯕꯁꯤꯒꯤ ꯇ꯭ꯔꯦꯅꯤꯡ ꯑꯁꯤ ꯑꯗꯨꯝ ꯃꯌꯥꯝ ꯍꯦꯛ ꯆꯪꯕꯗꯒꯤ ꯍꯧꯅ ꯀꯠꯊꯣꯛꯈ꯭ꯔꯕꯅꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯈꯪꯕꯤꯔꯤ ꯍꯧꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯦꯒꯤ ꯇꯥꯡ 10 ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯃꯍꯥꯛꯅ ꯑꯊꯧꯕ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯂꯥꯏꯟ ꯑꯣꯐ ꯗ꯭ꯌꯨꯇꯤꯗ ꯍꯥꯏꯕꯗꯤ RSꯄꯨꯔꯥ ꯁꯦꯛꯇꯔ ꯑꯣꯐ ꯖꯃꯨ ꯗꯤꯁꯇ꯭ꯔꯤꯛꯇ ꯃꯍꯥꯛꯀꯤ ꯗ꯭ꯌꯨꯇꯤ ꯇꯧꯔꯤꯉꯩ ꯃꯅꯨꯡꯗꯅꯤ ꯀ꯭ꯔꯣꯁ ꯕꯣꯔꯗꯔꯒꯤ ꯐꯥꯏꯔꯤꯡꯗ ꯃꯍꯥꯛꯁꯦ ꯑꯩꯈꯣꯏ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯇ ꯌꯦꯛꯅꯕꯒꯤ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯑꯩꯈꯣꯏ ꯅꯨꯃꯤꯗꯥꯡꯗꯨꯃ ꯅꯨꯃꯤꯠꯁꯤꯃ ꯍꯥꯏꯗꯤ ꯇꯥꯡ 10ꯁꯤꯃ ꯂꯥꯏꯀꯠꯅꯔꯕ ꯃꯇꯨꯡꯗ ꯊꯪꯅꯕ ꯅꯨꯃꯤꯠ ꯃꯥꯗꯔꯁ ꯗꯦ ꯅꯨꯃꯤꯠ ꯃꯦꯒꯤ ꯇꯥꯡ 11 ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯍꯥꯛ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯇꯨꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯃꯌꯥꯝꯅꯁꯨ ꯈꯪꯕꯤꯔꯤ ꯑꯗꯣ ꯃꯍꯥꯛꯁꯤ 2021ꯗ ꯗꯤꯄꯛ ꯆꯤꯡꯉꯥꯈꯝ SSC GD ꯊꯥꯔꯕ ꯃꯇꯨꯡꯗ BSFꯀꯤ ꯗꯥꯏꯔꯦꯛ ꯔꯤꯀ꯭ꯔꯨꯠꯃꯦꯟ ꯐꯪꯗꯨꯅ ꯁꯦꯂꯦꯛꯁꯟ ꯐꯪꯗꯨꯅ BSFꯇ ꯖꯣꯏꯟ ꯇꯧꯈꯤꯕꯅꯤ 2021ꯗ ꯍꯥꯏꯕꯁꯤꯃꯁꯨ ꯃꯌꯥꯝꯒꯤ ꯅꯣꯂꯦꯖ ꯑꯣꯏꯅꯕ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯀꯟꯁꯇꯦꯕꯜ ꯑꯣꯏꯅ BSFꯇ ꯀꯟꯁꯇꯦꯕꯜ ꯑꯣꯏꯅ ꯆꯪꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯩꯗꯤ ꯃꯍꯥꯛꯀꯤ ꯅꯛꯅꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯇꯉꯥꯏꯐꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯃꯍꯥꯛꯅꯁꯨ ꯁꯔꯨꯛ ꯌꯥꯕ ꯃꯇꯦꯡ ꯄꯥꯡꯕ ꯂꯣꯏꯅꯅ ꯁꯦꯜꯒꯤ ꯑꯣꯏꯕ ꯃꯇꯦꯡ ꯈꯛꯇ ꯅꯠꯇꯕꯤꯗ ꯑꯇꯩ ꯑꯇꯩ ꯇꯉꯥꯏꯐꯗꯕ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯕ ꯃꯇꯥꯡꯗꯁꯨ ꯃꯍꯥꯛꯅ ꯋꯥꯍꯜ ꯂꯥꯏꯍꯟ ꯑꯣꯏꯅ ꯂꯩꯕꯅꯤꯅ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯣꯏꯅ ꯐꯪꯖꯕꯅꯤꯅ ꯑꯄꯣꯛꯄꯤ ꯃꯃꯥꯅꯁꯨ ꯑꯃꯗꯤ ꯑꯄꯣꯛꯄ ꯃꯄꯥꯅꯁꯨ ꯌꯥꯝ ꯀꯟꯅ ꯃꯆꯥꯁꯤꯗ ꯗꯤꯄꯦꯟ ꯇꯧꯔꯒ ꯅꯍꯥꯛꯅ ꯃꯇꯤꯛ ꯆꯥꯔꯒꯗꯤ ꯏꯃꯥ ꯄꯥꯕꯨꯡꯒꯤꯗꯃꯛ ꯑꯩꯍꯥꯛ ꯑꯃꯗꯤ ꯅꯪꯒꯤ ꯑꯄꯣꯛꯄꯤꯒꯤꯗꯃꯛ ꯁꯦꯕꯥ ꯐꯪꯉꯨꯀꯣ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯈꯔ ꯊꯝꯈꯤꯕꯁꯨ ꯑꯗꯨꯃꯛ ꯂꯩ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯁꯤꯗꯅ ꯑꯩꯈꯣꯏ ꯃꯍꯥꯛꯅ ꯏꯃꯨꯡ ꯄꯨꯖꯔꯝꯕ ꯑꯋꯥ ꯑꯅꯥ ꯄꯨꯝꯅꯃꯛ ꯄꯨꯖꯔꯝꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯈꯪꯍꯧꯗꯅ ꯀ꯭ꯔꯣꯁ ꯕꯣꯔꯗꯔ ꯐꯥꯏꯔꯤꯡꯗ ꯂꯩꯈꯤꯗꯕ ꯑꯁꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯌꯥꯝꯅ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯃꯪꯂꯥꯟꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯔꯤ ꯍꯥꯏꯕꯁꯦ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯈꯪꯕꯤꯔꯝꯒꯅꯤ ꯍꯟꯗꯛꯀꯤ ꯊꯧꯗꯣꯛ ꯑꯁꯤ ꯑꯩꯈꯣꯏ 22 ꯑꯦꯄ꯭ꯔꯤꯜꯗ 2025ꯀꯤ 22 ꯑꯦꯄ꯭ꯔꯤꯜꯗ ꯑꯩꯈꯣই ꯁꯤꯚꯤꯂꯤꯌꯟ ꯍꯥꯏꯗꯤ ꯃꯤꯆꯝ 16 ꯄꯍꯜꯒꯝ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯖꯃꯨꯒꯤ ꯄꯍꯜꯒꯝ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ 26 ꯁꯤꯚꯤꯂꯤꯌꯟꯁꯅꯤ ꯃꯌꯥꯝ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕꯁꯦ ꯇꯦꯔꯣꯔꯤꯁꯅꯤ ꯍꯥꯏꯕ ꯆꯤꯡꯅꯕ ꯃꯤꯑꯣꯏ ꯈꯔꯅ ꯍꯥꯏꯇꯥꯔꯦ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯀꯥꯔꯕꯥꯏꯟ ꯄꯥꯏꯕ AK-47 ꯄꯥꯏꯕ ꯃꯤꯑꯣꯏ ꯈꯔ ꯍꯥꯏꯕꯗꯤ ꯃꯤꯑꯣꯏ 5ꯃꯨꯛ ꯍꯥꯏꯇꯥꯔꯦ ꯑꯥꯔꯝ ꯇꯦꯔꯣꯔꯤꯁ 5ꯅ ꯑꯩꯈꯣꯏ ꯈꯨꯠꯁꯤꯜ ꯊꯧꯔꯥꯡꯂꯒ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯃꯐꯝ ꯉꯁꯥꯏ ꯇꯨꯔꯤꯁ ꯁ꯭ꯄꯣꯠ ꯕꯥꯏꯁꯔꯟ ꯍꯥꯏꯕ ꯁꯣꯔꯤ ꯃꯌꯥꯝ ꯕꯥꯏꯁꯔꯟ ꯚꯦꯂꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯀꯣꯏꯕꯗ ꯄꯥꯏꯟꯋꯨꯠ ꯃꯌꯥꯝꯅ ꯀꯣꯏꯁꯟꯕ ꯃꯐꯝꯁꯤꯗ ꯂꯝ ꯀꯣꯏꯕ ꯂꯥꯛꯄ ꯇꯨꯔꯤꯁꯁꯤꯡꯗ
ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯊꯥꯕ ꯊꯧꯗꯣꯛꯇꯨꯗꯒꯤ ꯏꯟꯗꯤꯌꯥꯅ ꯔꯤꯇꯦꯂꯤꯌꯦꯠ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯀ꯭ꯔꯣꯁ ꯕꯣꯔꯗꯔ ꯐꯥꯏꯔꯤꯡ ꯑꯃꯗꯤ ꯕꯣꯔꯗꯔꯗ ꯇꯦꯟꯁꯟ ꯂꯩꯕꯁꯤ ꯑꯗꯨꯝ ꯍꯧꯈꯤꯕ ꯑꯩꯈꯣꯏ 22 ꯑꯦꯄ꯭ꯔꯤꯜꯗꯒꯤ ꯍꯧꯗꯨꯅ ꯂꯥꯛꯂꯤ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯑꯃꯁꯨ ꯑꯗꯨꯝ ꯈꯪꯕꯤꯗꯨꯅ ꯂꯥꯛꯂꯕꯅꯤ ꯍꯤꯔꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯔꯤꯇꯦꯂꯤꯌꯦꯠ ꯇꯧꯗꯕ ꯌꯥꯗꯕꯅꯤꯅ ꯍꯟꯗꯕ ꯌꯥꯗꯕꯅꯤना ꯇꯉꯥꯏꯃꯛ ꯐꯗꯅ ꯃꯁꯤꯃꯗꯤ ꯈꯔ ꯃꯈꯩꯗꯤ ꯍꯟꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯁ꯭ꯇꯦꯞ ꯑꯁꯤ ꯂꯧꯈꯠꯂꯕ ꯃꯇꯨꯡꯗ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔ ꯍꯥꯏꯔꯤꯕ ꯑꯣꯄꯔꯦꯁꯟꯁꯤ ꯇꯉꯥꯏꯃꯛ ꯐꯗꯅ ꯇꯧꯗꯕ ꯌꯥꯗꯦ ꯃꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯂꯦꯁꯟ ꯈꯔ ꯇꯝꯕꯤꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯀꯤꯁꯇꯥꯟꯗ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔ ꯆꯪꯁꯤꯟꯈꯤ ꯑꯗꯨꯗ ꯇꯦꯔꯣꯔꯤꯁꯀꯤ ꯑꯣꯏꯕ ꯁ꯭ꯄꯣꯠ ꯈꯔ ꯇꯥꯔꯒꯦꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯁꯤꯚꯤꯂꯤꯌꯟ ꯇꯥꯔꯒꯦꯠ ꯇꯧꯗꯕꯤꯗ ꯑꯃꯗꯤ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯐꯝ ꯇꯥꯔꯒꯦꯠ ꯇꯧꯗꯕꯤꯗ ꯖꯁ ꯇꯦꯔꯣꯔꯤꯁꯀꯤ ꯑꯣꯏꯕ ꯁ꯭ꯄꯣꯠꯁꯤꯡ ꯇꯥꯔꯒꯦꯠ ꯇꯧꯔꯒ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯄꯥꯎꯁꯤꯡꯗ ꯈꯕꯔꯗ ꯅ꯭ꯌꯨꯁꯇ ꯇꯦꯂꯤꯚꯤꯖꯟꯗ ꯑꯗꯨꯝ ꯃꯌꯥꯝꯅ ꯄꯨꯝꯅꯃꯛꯅ ꯈꯪꯕꯤꯔꯕ ꯉꯥꯛꯇꯅꯤ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯈꯪꯕꯤꯕ ꯌꯥꯕꯁꯤ ꯑꯩꯈꯣꯏ 2008ꯗ ꯃꯨꯝꯕꯥꯏ ꯑꯦꯇꯦꯛ ꯄꯥꯡꯊꯣꯛꯈꯤꯕ ꯃꯨꯝꯕꯥꯏ ꯑꯦꯇꯦꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯤꯆꯝ ꯃꯌꯥꯝ ꯑꯃ ꯁꯤꯈꯤꯕ ꯇꯦꯔꯣꯔꯤꯁꯀꯤ ꯑꯦꯇꯦꯛꯇ ꯃꯨꯝꯕꯥꯏ ꯑꯦꯇꯦꯛꯇꯨꯗ ꯃꯌꯥꯝ ꯁꯤꯈꯤꯕ ꯑꯗꯨꯒꯤ ꯃꯤꯀꯨꯞꯇꯨꯗꯒꯤꯅ ꯉꯁꯤ ꯐꯥꯎꯕꯁꯤ ꯑꯗꯨꯝ ꯅꯣꯠ ꯂꯦꯁ ꯗꯦꯟ ꯃꯌꯥꯝ 16 years 15-16 years ꯃꯨꯛꯇꯤ ꯁꯨꯔꯝꯃꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯉꯁꯤ ꯐꯥꯎꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯣꯁ ꯗꯦꯗꯂꯦꯁ ꯑꯣꯏꯕ ꯑꯦꯇꯦꯛꯁꯦ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯅ 26 ꯁꯤꯚꯤꯂꯤꯌꯟ ꯍꯥꯠꯈꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯣꯁ ꯗꯦꯗꯂꯦꯁ ꯑꯥꯐꯇꯔ ꯗ 2008 ꯏꯚꯦꯟꯠꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯈꯟꯅꯕꯤꯔꯤꯕꯅꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯦ ꯑꯗꯨꯗ ꯍꯟꯗꯛꯀꯤ ꯀ꯭ꯔꯣꯁ ꯕꯣꯔꯗꯔ ꯇꯦꯟꯁꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯟꯗꯤꯌꯥꯒ ꯄꯥꯀꯤꯁꯇꯥꯟꯒꯒꯤ ꯃꯔꯛꯇ ꯅꯨꯡꯉꯥꯏꯅꯗꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯗꯤ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯏꯟꯗꯁ ꯋꯥꯇꯔ ꯇ꯭ꯔꯤꯇꯤꯒꯨꯝꯕ ꯍꯥꯏꯗꯤ ꯏꯁꯤꯡ ꯄꯤꯅꯕꯒꯤ ꯌꯥꯅꯆꯦ ꯍꯥꯏꯇꯥꯔꯦ ꯏꯟꯗꯁ ꯋꯥꯇꯔ ꯇ꯭ꯔꯤꯇꯤ ꯏꯟꯗꯤꯌꯥꯅꯁꯨ ꯍꯟꯗꯣꯛꯈꯤ ꯑꯗꯨꯒ ꯄꯥꯀꯤꯁꯇꯥꯟꯗ ꯂꯩꯕ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯩꯈꯣꯏ ꯗꯤꯄ꯭ꯂꯣꯃꯦꯠꯁꯤꯡ ꯍꯥꯏꯇꯥꯔꯦ ꯏꯟꯗꯤꯌꯥꯗ ꯂꯩꯕ ꯄꯥꯀꯤꯁꯇꯥꯟꯒꯤ ꯗꯤꯄ꯭ꯂꯣꯃꯦꯠꯁꯤꯡ ꯄꯥꯀꯤꯁꯇꯥꯟꯗ ꯍꯜꯂꯣ ꯅꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒ ꯁꯨꯃꯥꯏꯅ ꯌꯥꯅꯗ꯭ꯔꯕꯅꯤꯅ ꯅꯈꯣꯏ ꯄꯥꯀꯤꯁꯇꯥꯟꯗ ꯍꯜꯂꯣ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗ ꯂꯩꯕ ꯗꯤꯄ꯭ꯂꯣꯃꯦꯠꯁꯤꯡ ꯄꯥꯀꯤꯁꯇꯥꯟꯗ ꯑꯦꯛꯁꯄꯦꯜ ꯇꯧꯈꯤ ꯂꯣꯏꯅꯅ ꯀ꯭ꯔꯣꯁ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯔꯁꯤꯡ ꯍꯥꯏꯇꯥꯔꯦ ꯏꯟꯗꯤꯌꯥꯒ ꯄꯥꯀꯤꯁꯇꯥꯟꯒ ꯂꯥꯟꯅꯔꯒ ꯂꯩꯕ ꯃꯐꯝ ꯕꯣꯔꯗꯔꯁꯤꯡ ꯍꯥꯡꯗꯨꯅ ꯂꯩꯕ ꯇ꯭ꯔꯦꯗ ꯇꯧꯕ ꯃꯌꯥꯝꯀꯣ ꯁꯤꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯂꯣꯏꯅꯃꯛ ꯊꯤꯡꯖꯤꯟꯈꯤ ꯂꯣꯏꯅꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯔꯤꯇꯦꯂꯤꯌꯦꯠ ꯇꯧꯔꯛꯇꯕ ꯅꯠꯇꯦ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯁꯝꯊꯤꯡ ꯈꯔ ꯁꯤꯝꯂꯥ ꯑꯦꯒ꯭ꯔꯤꯃꯦꯟꯠꯀꯨꯝꯕ ꯃꯈꯣꯏꯅꯁꯨ ꯍꯥꯏꯗꯤ ꯁꯤꯝꯂꯥ ꯑꯦꯒ꯭ꯔꯤꯃꯦꯟꯁꯦ ꯌꯥꯅꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯅꯥꯎꯟꯁꯃꯦꯟꯠ ꯄꯤꯕꯤꯔꯛꯈꯤ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥꯒ ꯃꯔꯤ ꯂꯩꯅꯕ ꯇꯉꯥꯏꯐꯗꯕ ꯑꯩꯈꯣꯏꯒꯤ ꯆꯠꯅꯔꯝꯕ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯁꯤꯡ ꯍꯥꯏꯇꯥꯔꯦ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯕꯣꯔꯗꯔ ꯂꯥꯜꯂꯒ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯔꯒ ꯇ꯭ꯔꯦꯟꯒꯤ ꯈꯨꯠꯊꯥꯡꯗ ꯑꯃꯗꯤ ꯑꯦꯌꯔ ꯁ꯭ꯄꯦꯁꯀꯤ ꯈꯨꯠꯊꯥꯡꯗ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯊꯕꯛ ꯊꯧꯔꯝ ꯇꯧꯔꯝꯕꯁꯤꯡ ꯑꯗꯨꯁꯨ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯤꯡꯖꯤꯜꯂꯛꯈꯤꯕꯒꯤ ꯄꯥꯎ ꯃꯌꯥꯝꯅꯁꯨ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯑꯗꯨꯝ ꯈꯪꯕꯤꯔꯤ ꯂꯣꯏꯅꯅ ꯑꯦꯌꯔ ꯁ꯭ꯄꯦꯁ ꯍꯥꯏꯗꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯐ꯭ꯂꯥꯏꯠ ꯄꯥꯏꯊꯣꯛ ꯄꯥꯏꯁꯤꯟ ꯇꯧꯕ ꯃꯈꯥ ꯈꯛꯇꯒꯤ ꯅꯠꯇꯕ ꯃꯊꯛꯀꯤ ꯐ꯭ꯂꯥꯏꯠ ꯄꯥꯏꯊꯣꯛ ꯄꯥꯏꯁꯤꯟ ꯇꯧꯕꯒꯤ ꯑꯊꯤꯡꯕ ꯄꯥꯀꯤꯁꯇꯥꯟꯅ ꯂꯥꯎꯊꯣꯔꯛꯈꯤ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯁꯤ ꯉꯁꯤ ꯂꯩꯈꯤꯗ꯭ꯔꯕ ꯊꯧꯕ BSF ꯀꯟꯁꯇꯦꯕꯜ ꯑꯣꯏꯕꯤꯔꯝꯕ ꯊꯧꯕ ꯗꯤꯄꯛ ꯆꯉꯥꯈꯝ ꯆꯍꯤ 25 ꯈꯛꯇ ꯉꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯒꯤ ꯃꯃꯤꯡꯁꯤ ꯏꯕꯦꯝꯍꯜ ꯀꯧꯏ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯏꯃꯥ ꯏꯕꯦꯝꯍꯜ ꯍꯥꯏꯇꯥꯔꯦ ꯏꯃꯥ ꯏꯕꯦꯝꯍꯜꯁꯤ ꯆꯍꯤ 95 ꯆꯍꯤ 96 ꯁꯨꯔꯦ ꯍꯥꯏꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯗꯁꯨ ꯇꯥꯛꯄꯤꯔꯛꯄ ꯂꯩ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯑꯊꯧꯕ ꯄꯣꯛꯄ ꯃꯃꯤꯡꯅ ꯕꯣꯟ ꯕꯤꯍꯥꯔꯤ ꯃꯍꯥꯛ ꯑꯁꯤ ꯆꯍꯤ 50 ꯁꯨꯃꯥꯏꯅ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯑꯩꯈꯣꯏꯗꯁꯨ ꯇꯥꯛꯄꯤꯔꯛꯄ ꯂꯩ ꯃꯍꯥꯛꯀ ꯄꯔꯁꯅꯦꯜꯂꯤ ꯑꯩꯈꯣꯏꯅ ꯏꯟꯇꯔꯚ꯭ꯌꯨ ꯇꯥꯟꯖꯥ ꯆꯥꯅ ꯂꯧꯕ ꯉꯝꯗ꯭ꯔꯒꯁꯨ ꯃꯌꯥꯝꯗ ꯆꯥꯎꯔꯛꯄ ꯑꯃ ꯀꯔꯤꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨ ꯊꯝꯖꯕꯅꯤ ꯑꯄꯣꯛꯄꯁꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯁꯥ ꯀꯜꯂꯤꯉꯩ ꯃꯇꯝꯗ ꯐꯤꯖꯤꯀꯦꯜꯂꯤ ꯐꯤꯠ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯆꯦꯛ ꯁꯨꯕꯒꯤ ꯊꯕꯛ ꯃꯤꯁꯇ꯭ꯔꯤ ꯑꯣꯏꯕꯒꯤ ꯊꯕꯛ ꯑꯐꯪꯕ ꯊꯕꯛ ꯁꯨꯕꯒꯤ ꯊꯕꯛ ꯇꯧꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯖꯔꯝꯕꯅꯤ ꯑꯗꯣ 2021ꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯍꯧꯖꯤꯛ ꯂꯩꯈꯤꯗ꯭ꯔꯕ ꯊꯧꯕ ꯗꯤꯄꯛ ꯆꯤꯡꯉꯥꯈꯝ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯗꯤꯄꯛꯀꯤ ꯐꯪꯉꯛꯄ ꯇꯣꯂꯣꯞꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤꯗ ꯃꯇꯦꯡ ꯄꯥꯡꯕ ꯑꯃꯗꯤ ꯑꯄꯣꯛꯄ ꯃꯄꯥꯅ ꯁꯣꯟꯖꯜꯂꯛꯑꯒꯁꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯁꯄꯣꯔꯠ ꯃꯇꯝ ꯁꯥꯡꯅ 2021ꯗꯒꯤ ꯍꯧꯅ ꯉꯁꯤ ꯐꯥꯎꯕꯗ ꯆꯍꯤ 3-4ꯁꯤꯃꯗꯤ ꯄꯨꯗꯨꯅ ꯂꯥꯛꯄꯅꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯅꯣꯂꯨꯛꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯟꯈꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯌꯥꯝꯅꯁꯨ ꯍꯧꯖꯤꯛ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯑꯦꯛꯖꯥꯝ ꯊꯥꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯀꯤ ꯊꯕꯛ ꯆꯪꯅꯤꯡꯕ ARMY ꯆꯪꯅꯤꯡꯕ CRPF ꯆꯪꯅꯤꯡꯕ BSF ꯆꯪꯅꯤꯡꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯗꯨꯝ SSC GD ꯊꯥꯔꯒ ꯑꯗꯨꯝ ꯆꯪꯅꯩ SSC GD ꯊꯥꯔꯒꯗꯤ ꯃꯌꯥꯝ ꯑꯦꯛꯇꯤꯚ ꯑꯩꯈꯣꯏꯒꯤ ARM ꯐꯣꯔꯁꯦꯁꯇ ꯖꯣꯏꯟ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯤ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯈꯪꯕꯤꯔꯝꯒꯅꯤ SSC GD ꯊꯥꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯅꯠꯇꯕꯤꯗ ꯑꯇꯣꯞꯄ ꯑꯣꯜ ꯑꯣꯚꯔ ꯏꯟꯗꯤꯌꯥꯗꯒꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯦꯟꯗꯤꯗꯦꯠꯁ ꯃꯌꯥꯝꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ARM ꯐꯣꯔꯁꯦꯁꯀꯤ ꯂꯝꯁꯦ ꯆꯪꯒꯦ ꯍꯥꯏꯇꯥꯔꯗꯤ SSC GD ꯊꯥꯔꯒ ꯃꯍꯥꯛꯀꯤ ꯃꯦꯔꯤꯠꯇꯨꯅ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯃꯁꯥꯃꯛ ꯃꯦꯔꯤꯠ ꯌꯥꯝ ꯂꯩꯖꯕ ꯑꯣꯏꯇꯥꯔꯗꯤ ꯐꯤꯖꯤꯀꯦꯜ ꯐꯤꯠ ꯑꯣꯏꯕ ꯑꯃꯗꯤ ꯅꯣꯂꯦꯖ ꯂꯩꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯌꯥꯝ SSC GDꯁꯦ ꯊꯥꯔꯕ ꯃꯇꯨꯡꯗ ꯁꯦꯂꯦꯛꯁꯟ ꯐꯪꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯆꯥꯅꯕ BSFꯇꯕꯨ ꯑꯣꯏꯔꯁꯨ CRPFꯇꯕꯨ ꯑꯣꯏꯔꯁꯨ
ꯑꯗꯨꯃꯛ ꯑꯩꯈꯣꯏ ꯖꯣꯏꯟ ꯇꯧꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯃꯌꯥꯝ ꯑꯃꯁꯨ ꯑꯗꯨꯝ ꯈꯪꯕꯤꯔꯤ ꯔꯤꯀ꯭ꯔꯨꯠꯃꯦꯟ ꯄ꯭ꯔꯣꯁꯦꯁ ꯃꯌꯥꯝ ꯑꯃꯁꯨ ꯈꯪꯕꯤꯔꯤ ꯍꯥꯏꯔꯤꯕ ꯂꯩꯈꯤꯗ꯭ꯔꯕ ꯊꯧꯕ ꯑꯩꯒꯤ ꯏꯅꯥꯎ ꯗꯤꯄꯛ ꯆꯤꯡꯉꯥꯈꯝ ꯃꯁꯥꯃꯛꯁꯨ ꯃꯁꯥꯒꯤ ꯃꯦꯔꯤꯠꯇ ꯃꯁꯥꯃꯛꯀꯤ ꯐꯤꯖꯤꯀꯦꯜ ꯐꯤꯠꯅꯦꯁ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯁꯥꯃꯛꯇ ꯇꯉꯥꯏꯃꯛ ꯐꯗꯕ ꯅꯣꯂꯦꯖꯁꯦ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯦꯛꯖꯥꯝ ꯊꯥꯔꯕ ꯃꯇꯨꯡꯗ ꯐꯨꯜꯂꯤ ꯃꯦꯔꯤꯠ ꯕꯦꯁꯤꯁꯇ ꯑꯩꯈꯣꯏ SSC GDꯁꯦ ꯈꯜꯂꯕ ꯃꯇꯨꯡꯗ 2021ꯗ ꯃꯍꯥꯛ ꯏꯟꯗꯤꯌꯟ ꯑꯥꯔꯝ ꯐꯣꯔꯁꯦꯁꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕ BSF ꯕꯣꯔꯗꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯍꯥꯏꯔꯤꯕ BSF ꯖꯋꯥꯟ ꯑꯣꯏꯅ ꯆꯪꯈꯤꯕꯅꯤ ꯍꯥꯏꯕꯁꯦ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯃꯨꯛꯀ ꯍꯟꯅ ꯃꯌꯥꯝꯒꯤ ꯅꯣꯂꯦꯖ ꯑꯣꯏꯅꯕ ꯊꯝꯖꯔꯤ ꯂꯣꯏꯅꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯑꯄꯣꯛꯄꯤꯅꯗꯤ ꯃꯍꯥꯛ ꯍꯜꯂꯛꯈꯤꯒꯅꯤ ꯅꯣꯡꯃ ꯅꯠꯇ꯭ꯔ ꯅꯣꯡꯃꯗꯤ ꯍꯜꯂꯛꯈꯤꯒꯅꯤ ꯀꯔꯤꯒꯤꯗꯃꯛꯇ ꯏꯆꯥꯅꯨꯄꯥ ꯍꯜꯂꯛꯑꯣꯏ ꯑꯩ ꯃꯍꯥꯛꯀ ꯆꯠꯃꯤꯟꯅꯒꯅꯤ ꯑꯩ ꯃꯍꯥꯛ ꯂꯧꯕ ꯆꯠꯀꯅꯤ ꯍꯥꯏꯕꯒꯤ ꯇꯛꯁꯤ ꯁꯣꯟꯕ ꯄꯦꯟꯗꯕ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯁꯥꯃꯛ ꯊꯥꯖꯗꯕ ꯑꯩꯒꯤ ꯏꯆꯥꯗꯣ ꯃꯤꯠꯃꯥꯡꯗ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯂꯩꯕꯒꯨꯝ ꯈꯟꯖꯕꯒꯤ ꯃꯇꯧ ꯏꯃꯥꯗꯣ ꯉꯥꯏꯍꯥꯛꯀꯤ ꯃꯥꯡꯗ ꯆꯠꯈꯤꯕꯒꯤ ꯃꯇꯧ ꯑꯗꯣ ꯑꯩꯈꯣꯏꯅ ꯎꯖꯕ ꯃꯇꯝꯗ ꯏꯃꯥꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯁꯦ ꯃꯆꯥꯁꯦ ꯑꯃꯨꯛ ꯍꯜꯂꯛꯈꯤꯅꯤ ꯊꯥꯖꯗꯅ ꯈꯪꯊꯠ ꯊꯠꯄ ꯍꯤꯡꯊꯠ ꯊꯠꯄ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯅꯔꯝꯃꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯒ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯛꯃꯦꯟ ꯄꯥꯎꯃꯦꯟꯅꯔꯝꯃꯒ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯊꯧꯗꯣꯛꯇ ꯀ꯭ꯔꯣꯁ ꯐꯥꯏꯔꯤꯡ ꯏꯚꯦꯟꯠ ꯑꯃꯗ ꯌꯦꯛꯅꯕꯒꯤ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯑꯁꯨꯝꯅ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯁꯤꯗ ꯃꯃꯥ ꯑꯄꯣꯛꯄꯤ ꯃꯃꯥꯗꯗꯤ ꯃꯪꯒꯨꯝ ꯑꯣꯏꯔꯤ ꯊꯥꯖꯗꯕꯒꯤ ꯃꯇꯧ ꯑꯗꯨꯝ ꯉꯥꯏꯍꯥꯛꯀꯤ ꯃꯥꯅꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯖꯩ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯑꯩꯅ ꯇꯥꯖꯕꯗ ꯉꯁꯤ ꯐꯥꯎꯕꯗ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯆꯥꯗꯅ ꯃꯍꯥꯛꯀꯤ ꯃꯆꯥ ꯎꯗ꯭ꯔꯒꯗꯤ ꯏꯆꯥꯅꯨꯄꯥꯗꯣ ꯎꯗ꯭ꯔꯒꯗꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯃꯆꯥꯅꯨꯄꯥꯁꯤꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯖꯕꯒꯤ ꯃꯄꯥꯎ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯇꯥꯕ ꯐꯪꯏ ꯑꯄꯣꯛꯄꯤ ꯈꯛꯇꯪ ꯅꯠꯇꯕꯤꯗ ꯃꯍꯥꯛꯀ ꯂꯣꯏꯅꯖꯔꯝꯕ ꯃꯆꯥ ꯑꯣꯏꯕ ꯁꯤꯗ ꯑꯩꯈꯣꯏ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯃ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯐꯝꯂꯤꯁꯦ ꯃꯍꯥꯛꯁꯨꯅꯤ ꯃꯍꯥꯛꯀꯤ ꯀꯀꯥ ꯎꯗ꯭ꯔꯒꯗꯤ ꯑꯩ ꯆꯥꯛ ꯑꯃꯨꯛ ꯍꯟꯅ ꯆꯥꯔꯣꯏ ꯑꯗꯨꯒ ꯏꯁꯤꯡ ꯃꯔꯤꯛ ꯑꯝꯇ ꯊꯛꯑꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯁꯨ ꯃꯍꯥꯛꯀꯤ ꯀꯀꯥꯁꯤꯅ ꯍꯜꯂꯛꯄ ꯉꯥꯏꯖꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯌꯥꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯅꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯖꯕꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯃꯍꯥꯛꯀꯤ ꯏꯗꯣꯝꯆꯥꯅ ꯑꯩꯈꯣꯏ ꯀꯞꯄꯤꯔꯛꯄ ꯇꯦꯡꯊꯥꯕꯤꯔꯛꯄ ꯃꯇꯝꯗ ꯐꯣꯡꯗꯣꯛꯄꯤꯔꯛꯄꯅꯤ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯀꯀꯥ ꯍꯜꯂꯛꯄ ꯉꯥꯏꯔꯤꯕꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯩꯀꯥꯏꯒꯤ ꯂꯥꯛꯄꯤꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯩꯈꯤꯗ꯭ꯔꯕ ꯃꯍꯥꯛꯅ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯃꯥꯏ ꯄꯨꯔꯛꯄ ꯏꯟꯗꯤꯌꯥꯒꯤ ꯕꯣꯔꯗꯔ ꯉꯥꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯌꯦꯛꯅꯕ ꯄꯥꯀꯤꯁꯇꯥꯟꯒ ꯂꯥꯟꯊꯦꯡꯅꯕ ꯃꯇꯝꯗ ꯊꯋꯥꯏ ꯀꯠꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯄꯨꯛꯅꯤꯡ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏ ꯑꯩꯈꯣꯏꯁꯨ ꯃꯈꯣꯏꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯁꯨ ꯃꯍꯥꯛꯀꯤꯗꯃꯛ ꯂꯦꯞꯆꯒꯅꯤ ꯍꯥꯏꯗꯨꯅ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯃꯍꯥꯛꯀꯤꯗꯃꯛ ꯂꯥꯛꯄꯤꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯔꯤ ꯃꯇꯥꯁꯤꯡ ꯂꯦꯡꯁꯤꯟꯗꯨꯅ ꯂꯩꯕꯤꯔꯤ ꯑꯩꯈꯣꯏꯁꯨ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯕꯨ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯒ ꯏꯟꯗꯤꯌꯥꯒꯤ ꯀ꯭ꯔꯣꯁ ꯕꯣꯔꯗꯔꯗ ꯉꯥꯛꯇꯨꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯤꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯊꯋꯥꯏ ꯀꯠꯊꯣꯛꯂꯁꯨ ꯀꯠꯊꯣꯛꯅ ꯕꯣꯔꯗꯔ ꯉꯥꯛꯄꯤꯔꯝꯕ BSF ꯀꯟꯁꯇꯦꯕꯜ ꯑꯣꯏꯕꯤꯔꯝꯕ ꯑꯊꯧꯕ ꯗꯤꯄꯛ ꯆꯤꯡꯉꯥꯈꯝꯅ ꯂꯩꯈꯤꯗꯕ ꯃꯇꯝꯗ ꯁꯤꯡꯖꯃꯩ 360ꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯩꯈꯣꯏꯒꯤꯁꯨ ꯇꯧꯐꯝ ꯊꯣꯛꯄ ꯇꯉꯥꯏꯐꯗꯕ ꯊꯧꯗꯥꯡꯅꯤ ꯈꯟꯗꯨꯅ ꯁꯤꯡꯖꯃꯩ 360ꯅ ꯉꯁꯤ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯥꯏꯚ ꯊꯥꯖꯔꯤꯕ ꯑꯁꯤꯃꯛꯅ ꯃꯌꯥꯝꯗ ꯇꯝꯖꯅꯤꯡꯕ ꯋꯥꯐꯝ ꯑꯁꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯏꯔꯝꯗꯝꯁꯤꯗ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯃꯍꯥꯛꯁꯨ BSF ꯖꯋꯥꯟ ꯑꯃ ꯑꯣꯏꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯏꯆꯪ ꯊꯧꯅ ꯀ꯭ꯔꯣꯁ ꯕꯣꯔꯗꯔꯗ ꯉꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯂꯥꯏꯟ ꯑꯣꯐ ꯗ꯭ꯌꯨꯇꯤꯗ ꯑꯩꯈꯣꯏ ꯑꯀꯤꯕ ꯑꯝꯇ ꯌꯥꯎꯗꯅ ꯂꯥꯟꯊꯦꯡꯅꯔꯝꯃꯤ ꯍꯥꯏꯕꯒꯤ ꯄꯥꯎꯁꯤꯃꯗꯤ ꯃꯌꯥꯝꯅꯁꯨ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯪꯕꯤꯔꯤ ꯑꯗꯨꯒ ꯑꯄꯣꯛꯄꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯗꯣꯝꯆꯥ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛ ꯌꯥꯝ ꯂꯤꯡꯖꯦꯜ ꯈꯥꯕ ꯇꯧꯒꯦ ꯈꯟꯈꯤꯕ ꯊꯕꯛꯁꯤꯡ ꯇꯧꯗꯅ ꯇꯣꯛꯇꯕ ꯊꯃꯣꯏ ꯌꯥꯝ ꯁꯦꯡꯕ ꯑꯐꯕ ꯊꯕꯛ ꯇꯧꯕ ꯄꯥꯝꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯅꯛꯅꯕ ꯃꯤꯑꯣꯏꯁꯤꯡꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯄꯗꯒꯤꯁꯨ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯁꯦ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯅ ꯃꯌꯥꯝꯒꯤ ꯊꯃꯣꯏꯗ ꯍꯥꯏꯕꯗꯤ ꯏꯔꯝꯗꯝꯒꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯣꯁ ꯕꯣꯔꯗꯔ ꯉꯥꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣই ꯃꯥꯏ ꯄꯨꯗꯨꯅ ꯆꯠꯂꯤꯕ ꯑꯊꯧꯕ ꯃꯍꯥꯛꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯝꯗ ꯃꯌꯥꯝꯅꯁꯨ ꯂꯝꯕꯤꯒꯤ ꯅꯥꯛ ꯌꯦꯠꯇ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯄꯤꯔꯝꯗꯨꯅ ꯂꯩ ꯃꯅꯥ ꯑꯃꯇꯪ ꯑꯣꯏꯁꯨ ꯆꯥꯏꯕꯤꯔꯝꯂꯒꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯁꯥꯒꯩ ꯅꯥꯇꯩꯁꯤꯡꯅ ꯎꯕꯤꯕ ꯃꯇꯝꯗ ꯈꯖꯤꯛꯇꯪ ꯑꯣꯏꯔꯒꯁꯨ ꯄꯦꯟꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯑꯁꯦ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯪꯖꯔꯤ ꯉꯁꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯅꯁꯨ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ 에어ꯄꯣꯔꯠꯇꯒꯤ ꯁꯤꯒꯤ ꯇꯤꯗꯤꯝ ꯂꯥꯏꯟꯗ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯩꯁꯥꯝꯄꯥꯠ ꯐꯥꯎꯗꯨꯅ ꯂꯥꯛꯀꯗꯕ ꯃꯥꯜꯂꯤ ꯃꯌꯥꯝ ꯔꯨꯠꯁꯦ ꯑꯃꯨꯛꯇꯪ ꯑꯩ ꯁꯕꯖꯦꯛ ꯇꯨ ꯀꯔꯦꯛꯁꯟ ꯑꯁꯣꯝꯗ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯌꯥꯏꯔꯤꯄꯣꯛꯇꯝꯅ ꯆꯠꯈꯤꯗꯕꯒꯤ ꯄꯥꯎ ꯃꯥꯜꯂꯤ ꯃꯌꯥꯝꯅꯁꯨ ꯑꯃꯨꯛꯇꯪ ꯑꯀꯨꯞꯄ ꯃꯔꯣꯜ ꯑꯩꯈꯣꯏꯅꯁꯨ ꯂꯧꯅꯅꯕꯁꯨ ꯍꯣꯠꯅꯖꯔꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯌꯥꯔꯒꯗꯤ ꯂꯥꯛꯄꯒꯤ ꯄꯥꯎꯖꯦꯜ ꯐꯪꯕꯤ ꯇꯥꯔꯒꯗꯤ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡ ꯂꯥꯛꯀꯗꯕ ꯃꯤꯑꯣꯏꯁꯤꯡ ꯌꯥꯎꯕꯤ ꯇꯥꯔꯒꯗꯤ ꯀꯗꯥꯏꯗꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯄꯨꯡ ꯀꯌꯥꯗ ꯌꯧꯔꯛꯀꯅꯤ ꯍꯥꯏꯕ ꯋꯥꯍꯪꯁꯤꯡꯁꯦ ꯍꯪꯕꯤꯔꯕ ꯃꯇꯨꯡꯗ ꯑꯗꯣꯝꯒꯤ ꯑꯣꯏꯕ ꯇꯉꯥꯏꯐꯗꯕ ꯇ꯭ꯔꯤꯕ꯭ꯌꯨꯠ ꯑꯗꯨ ꯄꯤꯅꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯕꯤꯌꯨ ꯍꯥꯏꯕꯁꯦ ꯁꯤꯡꯖꯃꯩ 360ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯅꯣꯂꯨꯛꯅ ꯊꯝꯖꯔꯤ ꯍꯧꯖꯤꯛꯁꯦ ꯃꯌꯥꯝ RS ꯄꯨꯔꯥ ꯁꯦꯛꯇꯔ ꯖꯝꯃꯨ ꯑꯦꯟड ꯀꯥꯁꯃꯤꯔꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯑꯩꯈꯣꯏ ꯀ꯭ꯔꯣꯁ ꯕꯣꯔꯗꯔꯒꯤ
nongmai kapnaba cross border firing da laikhidraba athoba BSF constable oibiramba Deepak Chinga khamgi mahaki aroiba mathau mangam pangthokpa Imphal da mahaki laikhidraba thawai hakchang Imphal International Airport da Europada koi BSF jawan singna okpi bagi mamini aduga mahaku okpaga loinana monda tangai fadaba koi tribute sing pi bagi mamini mayana obiribasi aduga somai kaida leibiribasina mahaki imung manunggi mari mata sing lekai gi miyoi sing mera pai bi sing punamak lakpiraga loinana somai kaida su inithau sana jawba atopa Manipur gi ramdam gi delegate sing MLA sing loinana social worker kharsu khoina uba phangjai makha thangba mai kaida punamak asi mayam asi ramdam gi damakta mingchat purakpa khaktana tabida iramdam gi Manipur hariba mingchat asi puduna border da ngakliba ngakpiramba thauba Deepak Chinga khamna laikhidre haiba paw hekta baga aikhoisu mahak laikhida matam tangai fadaba mahaki respect mahaki tribute uttaba yade khanduna lengbirakliba adoba guest mayamna makharom thangba maikaida leiberi loinana family gi mioi kharasu phamba haidi alaman sing nopagi haitare makharom thangba maikai sida phambagi mami uri mayamnasu singmei tristina sumaina mayamgi damakta mit nakhong oinanabagi damakta thadok charakliba aduma live asi mayamnu share tawbiduna paujil asina piriba message habadi iramdamgi mingchat purakpa haibase mayam makhal da mingchat purai kanaguma kharana sanabagi lamda mingchat purai kanaguma kharana fashion gi lamda mingchat purai kanaguma kharana designing gi maramda medal purai kanaguma kharana film amadi arts gi lamda medal purai kanaguma kharana thawai ka thoklaga medal purai ngasi gi thodok asidi mayam thawai ka thokhraba matungda iramdamgi mingchat purakpa adugumba thodok amani atop bagi medal dugadi masigadi thodokna changdam ningai yengba matamda sisimadi thawai ka thokpagi hairiba lantheng nanaba se thawai ka thokhraba dumba athoba amagi damak koi ikai khumna utpagi thoramni masisina khwaidagi awangba thapki ikai khumna bani haise mayam asdum khangbire dugo all over India gi mafam khudi maktagi hauna mayam athoba Deepak Chinga khamgi damak koi angamba mateng pangbirakpa ekoi singmei sina su ngana imung manungga pau phawna jaduna ekoi makhoi gi imung manungga mahaki manaupa nauba chahi kuni thoi khata sudangai riba naubaga koi wari watai sajarar matungda mahaki personal ekoi gi account number bank passbook ki number ekoi na share tawjai aduga ekoi gi Twitter X ta adum thengna birangani dum mayamna su aseng bara natragana aran bra haina hangrek pasum lei and hygienic basi adumba account da kariumba ming adu nauba Chinga kham haina ibirambo itagadi adum mayamna adum khudakta pangya kumatamda khudakta dum pangbiyu thinthabarai tana pangbiyu haibase singa matrix 60 gi maikadi thamjage duga pizariba information dumaksu singa matrix na pizakhibani haibagi paujil simasu mayam informa thamjage hojikse mayam Honorable Governor lambi da leire haibagi pause phangi laktaba matungda khoi mafam sida mahaki oiba khoi tribute haitare lekhitraba thawba mahaki damakta khoi lekhitraba thawai outraba hakchang mafam asida khoi kai khumna utlipa mafam asida Honorable Governor su mafam se lakpiraga khoi floral tribute pibigani adugi tangkak thuni hoje khoina ayamna ngaminari se
थोड़ी ना हम उसको सारे मेन आप लोग क्या कर Nana
Gracias, ya lo tengo con el lobo de tu no, pues ahí tú tienes los dos, la verdad, pues tiene ya mil, pues nada. So we'll have to come this side.
사나베기 풀이 어운 풀이 되었으나 내가 세라우 마망도 베자 피파 잠비가 베야우게나 피파 잠비가 버드만 아우가도 베스레 세라우 부니가 아이니 들레이 마기 히고자니 가르 세마다 하이고 마디 컴만 mana mangani mana matani to budune anga yenza tawri ba hanjala ga dia yunda wari kana bam ko mayangi ko mai nungai de mayandana ulam ba mana pinda bana madum sa yunda ulam ba yunda hidonta namde da ko isa sumai thongli khanga mati donta ni cha ga pin wari sana rang da me isa sumai Lang. Okay.
ꯌꯥꯏꯑꯕ ꯁꯨꯃꯥꯏꯅ ꯀꯣꯚꯔꯦꯖ ꯇꯧꯕ ꯎꯕꯁꯦ ꯊꯕꯛꯁꯨ ꯇꯧꯋꯦꯕꯀꯣ ꯌꯦꯡꯁꯨ ꯑꯗꯨꯝ ꯌꯦꯡꯕ ꯀ꯭ꯔꯤꯀꯦꯠꯀꯤ ꯑꯗꯨꯝ ꯊꯥꯔꯛꯄ ꯑꯗꯩ ꯑꯇꯣꯞ ꯑꯇꯣꯞꯄ ꯀꯩ ꯂꯝꯗꯩꯅꯣ ꯑꯩꯒꯤ ꯅꯣꯡꯃ ꯀꯝ ꯅꯛꯅ ꯂꯩꯅꯩꯁꯤꯅꯦ ꯅꯍꯥꯟ ꯀꯩꯅꯣꯒꯤ ꯊꯧꯕꯥꯜ ꯃꯣꯏꯖꯤꯡꯒꯤ ꯂꯥꯛꯑꯝꯃꯦ ꯑꯩꯒꯤ ꯄꯔꯁꯅꯦꯜꯂꯤ ꯆꯠꯄꯗꯤ ꯆꯠꯍꯧꯗ꯭ꯔꯦ ꯂꯝꯕꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯅꯨꯡꯗ ꯆꯤꯡ ꯃꯅꯨꯡ ꯊꯧꯖꯜꯂꯨꯗꯅ ꯑꯩ ꯀꯩꯅꯣ ꯕ꯭ꯔꯗꯔ ꯍꯣꯏ ꯂꯥꯏꯚ ꯆꯠꯄꯅꯤ ꯌꯦꯡꯕꯗ ꯑꯩꯅ ꯀꯩꯅꯣ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤꯗ ꯂꯩꯕ ꯂꯤꯁ ꯂꯥꯏꯠ ꯊꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤ ꯂꯥꯏꯚ ꯊꯥꯗꯦ ꯍꯧꯖꯤꯛꯀꯤ ꯊꯥꯗ꯭ꯔꯣ ꯀꯩꯗꯣ ꯊꯥꯗ꯭ꯔꯤ ꯍꯣꯔꯦꯟ ꯄꯥꯎ ꯑꯃꯨꯛ ꯍꯥꯞꯀꯦ ꯍꯥꯏꯗꯤ ꯃꯥꯅ ꯍꯧꯖꯤꯛ ꯌꯥꯝ ꯑꯦꯛꯇꯤቭ ꯌꯥꯝ ꯑꯣꯏꯗꯥꯏꯅꯦ ꯃꯥꯗꯣ ꯀꯩꯗꯧꯔ ꯀꯟꯊꯔꯛꯑꯕ ꯑꯗꯨꯗ ꯑꯩꯈꯣꯏ ꯁꯕꯖꯦꯛꯀꯤ ꯋꯥꯅꯤ ꯗꯔꯀꯥꯔ ꯂꯩꯕ ꯐꯣꯟ ꯂꯩꯕ ꯌꯥꯗꯦ ꯁ꯭ꯇꯨꯗꯤꯑꯣꯐꯥꯎ ꯂꯣꯏꯁꯤꯜꯂ ꯌꯥꯗꯦ ꯑꯣꯟꯂꯥꯏꯟꯗ ꯒꯨꯒꯜ ꯃꯤꯠꯇ ꯇꯧꯔꯒ ꯗꯤꯁꯀꯁꯟ ꯇꯧꯋꯤ ꯑꯩꯗꯣ ꯗꯤꯁꯀꯁꯟꯁꯨ ꯑꯩꯅ ꯑꯗꯨꯝ ꯍꯣꯁ ꯇꯧꯋꯦꯕ ꯍꯧꯖꯤꯛꯀꯥꯟ ꯃꯥꯁꯨ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯕꯅꯤ ꯍꯣꯠꯅꯕꯁꯦ ꯍꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯌꯥꯝ ꯃꯥꯒꯤ ꯁꯞꯄꯣꯔꯠ ꯌꯥꯎꯗ꯭ꯔꯗꯤ ꯉꯝꯄꯣꯟꯇꯦꯗ ꯁ꯭ꯇꯥꯐꯁꯤꯡ ꯂꯣꯏꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯣꯡꯃ ꯂꯥꯛꯑꯣꯅ ꯍꯥꯏꯕꯅꯦ ꯑꯩ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ ꯊꯕꯛ ꯁꯪꯅꯗꯕꯒꯤ ꯊꯕꯛꯁꯦ ꯍꯥꯏ ꯋꯥꯅꯤ ꯀꯣꯝꯃꯦ ꯇꯧꯔ ꯇꯠꯁꯤꯟꯁꯜꯂꯛꯑꯦ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯇꯨꯝꯃ ꯂꯩ ꯌꯥꯄꯣꯠꯅꯦꯕ ꯆꯠꯂꯛꯏꯁꯦ ꯃꯥꯅꯦ ꯉꯥꯡꯉꯅꯤꯅ ꯇꯧꯗ ꯌꯥꯗꯕ ꯆꯠꯂꯦ ꯄꯩꯁꯥꯗꯒꯤ ꯅꯠꯇꯦ ꯃꯌꯥꯝꯒꯤ ꯁꯤꯁꯨ ꯃꯌꯥꯝꯒꯤ ꯄꯨꯔꯥ ꯄꯕ꯭ꯂꯤꯛꯀꯤ ꯁꯔꯚꯤꯁ ꯑꯆꯧꯕ ꯑꯃꯅꯦꯕ ꯄꯣꯊꯥꯕ ꯌꯥꯗꯦ ꯉꯔꯥꯡ ꯑꯍꯤꯡ ꯂꯥꯛꯄ ꯉꯝꯖꯗꯕ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯌꯦꯡꯗꯣꯏꯅꯦ ꯁꯤꯗꯒꯤ ꯌꯦꯡꯉꯤꯅꯦ ꯃꯤ ꯌꯥꯝ ꯌꯦꯡꯉꯦ ꯃꯤ ꯉꯁꯥꯏ 3,000 ꯍꯦꯟꯅ ꯌꯦꯡꯉꯝꯃꯦ ꯍꯧꯖꯤꯛ ꯑꯩ ꯎꯔꯝꯃꯤ ꯊ꯭ꯔꯤꯒ ꯋꯥꯟ ꯑꯗꯨꯃꯥꯏꯅꯒ ꯌꯦꯡꯍꯧꯕ ꯎꯔꯝꯃꯦ ꯑꯩ
นี่เป็น ใกล้จะทานเมลลีลงมันเลยไม่ร้องไม่เลย เมลลีลงครับ คุยไอ้อู่ว่าคุยเลยตัว มาตัวเองเตียงจงปังมาแล้ว มาตัวอี น้ำมันมาตัวตัวสิ่งไม่ทรี ลิลงได้ยกงำปนเตยนะ สิ่งไม่ทรีซิก ลิลงได้ยกสลังงำปนเตยว่ะ ใกล้เดียวใกล้ ต้องปาเลย สิ่งไม่360ตัวกว่า360มาเลยไม่ได้พูด360มาลีลง360กันก็เทงเลย ไอ้ลงเลยไป ไอ้คนนั้นเทงเลยมวย ลีลงในคนเก็บเต็นหน่อยว่าในมณิปุรเก็บเต็นทั้งหมด เก็บเต็นเลย คุยเลยเขาไปซื้อไปตัวนี้เช่นโซดาไม่ได้ซื้อตัว ลิ นี้ ลงที่ต้นนังแบบสโลนั่งนัง ลีลง เกลือสุดลิลงที่จะจ้างคนละสุดท้ายแกไอ้ทีวีอันตันเลยน้อยลงเครื่องมาเต็มฟังไปไอ้ขนาด คือลงเมลลีลงเนี่ยนี่เราไปเสียบช่างโซฟามาเลยเลยจะเป็นตาตาตัวนี้ไม่ดูวิกันเลยนี่เขาเสียบช่างโซฟาเลยเราจะเชื่อมากเลยกลับมามาชุดโต๊ะเลย ไม่ได้เลยหลักตัวมาเลยครับต้องชุนไหลนี่สิมาเจ็ดชุนไหลช่วยเราติดทางกับตัวมันที่เป็นที่ลอยเลยเป็นที่ลอยตัวเลย iPhone ก็โอ้ยแบบ เป็นที่ลอยเลยไอ้ลอยเราติดทางนี้มาเนี่ยซาบะเซ็งมันต้องโดยตาที่ต้องเท่า คนนอนแมนเชสเตอร์ก็ว่าจะติดกันบัลเซ่จะกันเนี่ย ย่า ก็นอนนัก ไอ้มิสโคปิสันกับว่า ก็นอนกรีบสิยังไม่ได้ สุกุโนบิ เป็นจริงจัง ไอ้สามคนจะติดตามว่าจะทำอะไรจะไปนะ เดี๋ยวมิสโคปิสันอะไร สกูลกี่เดือน นั่นเลยครับว่าเจ็บนัมเบอร์ จะต่อยนะ โก้เลยนะให้เราโก้นัมเบอร์เดียวGovernor is coming. Ano ba? Tuloy ba? Ito sa mga bata. Ay, siya to sa mga. Ano siya naman sa live hari? Yari yan. Đang ở trong lậu. Giờ đấy này. Không phải là đây. Đi ra mà kia đi này, đi hạt rồi. Aku ini kita boleh final aku ini kita boleh. Hangan na.
गाड़ी को उधर से बोलो थोड़ा सा लाए सर निकलने के बाद गाड़ी को Mapando
Chino Imma Lambi Nabi Esosura Michael Haley Imma Oirabasu Selut Amma Katina Oirabasu Kai Kumbu Minna Si Hai Kudu Merely Nungi Michael Anna Meham Mafumla Haizidi गाड़ी तो लाए पहले गाड़ी में जाएगा सारे जब उठाएंगे तो इसको हटा हाँ हाँ आ गया हो गया
मैम सुमाइना कोई एयरपोर्ट तगी सुमाइना मैम कोई थौबा महाकी थवाई याउद्रब हक्चांग पुग्रबनिना हुजिक लंबीदा कोई लेप्तुना गायरगा कोई लई मनाम तंग ओइसु कटननबा मैमना सु थौरांगबिरो लंबीगी नायेत्ता लेपिरगा कोई सिमिट्रीसिना कोई तौफम थोकपा हाइताय मैमदा पाउजिल फिबम थोकपा हुजिक एयरपोर्ट तगी थौदोखरे हाइबगी पाउजिल असि पिजरी अदु मखा ताबदुदी मैमना थौबगी थवाई याउद्रब हक्चांगना युम तमना हाइदि महाकी संगाई तमना यारिपोक तमना लाखुमा तमदा यारिपोक याम्बेम मथक लेकाई तमना लाक्पी मतमदा मैमनसु लंबी नाक येता गाइदुना लेबिरो हाइबसे सिंगम मेट्रिक सिंगम माइखेदगी अदोंगी मफमदा ngasi वीडियो यिंबिरिबा अदोंगी मफमदा अखोइ नोलुकचबगलोना मैम सिंगम मेट्रिक सिंग ngasi प्रोग्राम असे मैम
इरमदम सिगदमक्तनी मदि इरैबाक सिगदमक्तनी मदि सिमेट्री सिना सुमयामि मथौगल मतम सांगना तौदना लाक्चबनिना ngasisu ngasi thoram asidasu mayamda asiguma thoram asi mayamda ucharba matungda kariguma khara iramdam sigidamakta kariguma khara tauba miyoida asumna mayamdagi grand oiba khoigi tribute phangi haibagi paujel asisu mayamda ucharingdana amadi imung munungi awabadasu simetry sinasu ngasigi thoram amadi mahaki aroiba journey sida saru yaba yawi haibagi pafam asisu yamna koina pamjarubagi mayam ngasigi thoram asi mayamgi mityengda mayamgi yumnumda leina or adongi thabak to tawna yang hanana bagi tanja ado mayam simetry sina matam kai thokchar ga mayam gi damakta ka thokchar program ni mayam na su simetry sida sumna makhata na khoina su program mayam gi damakta kanana ba amadi manipur gi mayam da khoi message piba lesson pibi ba program kya kya mali apply tana panthokchar ke adu sigi program simasu adongi thamoida thoba na sumna ka thokhra matung da simetry sina sum mayam da pijar yo pawdel asi sinba thungna yohon biriba simetry sigi followers sing share to biriba mayam na punamakna simetry si maikai digi adongi famda awang ba thakta ikai khumna ba uchaba loina adombu ngasi simetry sin live thazariba khoi pumpham sedagi ikai khumna bu uchaba loina kukrona khurumjari loina makhata ko program sing su simetry sin namjar ko makhata program sing su miyang kanaba yamda manipur sigi damakta unity kanaba amari chakhotpa koigi maikai khudimakta purakna bagi dama simetry sin makhata na miyang gi damakta miyang ga khusamnaraga makhata na miyang gi damakta lepalai tan hona ja khegani haiba thazaba semyang fam thamjaw loina live basimata intention jari miyam ko makano khurumjari